mayam ngasigi video asida world gi amazing facts khara yengminasi adu arabadi video asi hounaba tawrasi. Number 7 Dhoni na 2011 World Cup da Mumbai ki Wankhede Stadium da Sri Lanka ga final da winning shot fukiba bet asi world ki khwaidagi tangba bet ni. Masi London ki auction amada masi India ki businessman amana laiki masi ki bet gi mamal asi 1 crore 21 lakh ni. Number 6 China ki Tuzia hariba tribe kanglup asi ki nupi sing ase masagi luhongba gi thama wali ngai jagi kappa hogali kariguma mahak kappa haitaba nupi oidabadi kappa gi professional training lawi makhoi gi hainaba matungina makhoi gi kanglup ki ahanba princess asina luhongam daida asumna tauki hai masumna mahaki makhada lehoba nupi singna masibu chanabi oina semdokhibani. Number 5 USA gi smart duvet haiba company asina advanced technology bu sijinaduna blanket amakak puthoraki masigi blanket asina olangba matamda nangdi nasabu inghangani amadi ayingma matamdana nangi nasabu sahalakani asita sunatana masigi blanket asi nangi mobile connect tawrabagi tungda nangi mobile activate tawkhrabadi masa matomta sandorakani. Mayam hojik hojik India gi khwaidagi wangba miyoy asi kanano khangbra mahaki maming asi Dharmendra Pratap Singh kawi mahak asi Uttar Pradesh kini mahaki height asi 8 feet 1 inch ni. Number 4 Hojiki matamda body builder ase popular game ama oina launare adubu nakhoi khangbra madudi prithvi ki ahanba body builder ase kanano haibado mahak asi English amaga chani panga humbu tareta pokhiba mioi ni mahaki maming ase Eugen Sendo kawi mahak asi prithvi ki ahanba body builder ni haiduna mayamna thajini. Number 2 mayam mall gi manungda turel chen basi ubi dabra masi Qatar gi Valley Geo Mall hariba mall asi gi manungda masi cheli but masi artificial turel ni adubu masi gi turel ase yengnaba gi damak sakhibana masi atasing namak voting tawba yai. Mayam Norway gi jail singje urabadi na khoi su jail kaido changningakani ko maramdi masida simple life ama hingbada changba pot khudingmak masigi room masida loina fangani. Norway sarkar ki mot matungina asumna tawba asina jail da leiriba mingoi singi thamoi da minung silakani aduna makhoina jail da gi mapala thokhrabagi tungda makhoi nungai yai fana punsi hingkigani amadi crime da gi lap thokkigani. Promise that you never be lonely.